History, Culture and Literature of Manipur and Diaspora haiba Hiram da numit humni gi oiba International Literary Cultural Event ki nini chanban numit ki thoram ngasi Manipur University gi Centenary Hall da pangthokre. Thoram asi apunba korilol gi malem gi lup Manipur Sahitya Parisat Thobal Masa Ningol Khut Wangjing Loyalam Library Wangjing Manipur University Student Union amadi malem gi yelhaulon afong lupna punna khutsamnaduna pangthokpani. Thoromaduda Ima Khol Manipur gi founder President Rajkumar Gunachandra, Langthabal Jilla Parisat ki member L. Rosan, Republican Party of India gi State President Ilangbam Soviet amadi Musugi President Sanasam Steven Singh na saruk yake. Thoromasi ka mari lenana apunba Korilol Malem Lup ki President Waikom Amuchona. Thoromasi Malem gi mafam kayada joina takraba Manipuri ayiba singi apunba saktam ama sagatuna Manipuri Korilol Mangjil Thana Chatnabagi Pandam da pangthokpani haina thamki. Thoromasi mapungoina ipa ipu singna thambiramba culture gi ithil adu haugalakliba naha singda yauhanba amadi masida ayiba singna laugadaba thokdang adu khannakhre na pangthokpani haina makhata na thamki. Akoi atopa country da Bangladesh tariba Myanmar da tariba India gi atopa session da tariba maitei gi paisa singsigi magi marigi apunba magi saktama literina lawriba masaksi masi mapungoina masi sagalaga khoi writers mill aina masi khoi tholaga masi loop tarukna punjalaga magi semani drama amasung isaisina Manipuri society da amasung tariba atopa mapangi international gi masaksingda lawriba role sing adu drama amasung isaina madugi message purga sali hariba message masi mapungoina akoina uthopaduni punjan baduni ada punjan basida mapungoina atopa writers singi loop singa support tawbirakpa amadi media gi sinau singa su support tawbirakpa adi atopa mapalamdagi live satra sing adi Manipur University gi satra singna support tawbirakpudagi akoina writers meet asi numit humni chupna pangthokpa gi arrange tawba nambagi ya mapungoi masaksi akoi phangi haitare aduna kasengna mathangi sahidadi masi hena pakthok chauthokna madugi taroknabagi akoigi pangal lama handak ahan boina pangthokliba writer misi masi mai pangna sangjinba ngamamina henadi akoigi writer sigi oiba papung oiba masaksi pogatpa ngamangani haiba wafamsi ai thamjage.